पाउताक मतुंगिना पोर्टफोलियो लौथोक्लबा मिनिस्टरसिंगदा हाना पाइरंबा फमसिंग हंजिनहलगनि हाइना चीफ मिनिस्टर एन बिरेना फोंदोक्खरे स्टेट असigi oina inland fishery institute cum production center amaga loinena lake city ama semna bohonaragani haina mp rk ranjan haikre lamdam asigi miyamna afasfa gi saitheng asi su mayoknari miyamna khongjang kya sangsin khrabasu pandamdi phangba leitri Assam Rifles More Police amadi commando gi apunba kangbu amana More gi Dalpati area da KCP gi lami ani yauna UNLF gi lami mo phagat khrai Intellectual Property Rights for MSME, DI, BDI officers and staff haiba hiramda namit mangani chuna chathagadaba training program Hotel Classic Grand da hogdokre High Court of Manipur na turel singdage nunglengoi pekpada atingba thamkibabu yaningdaba phongdoktuna local truck owners driver amadi sinmi singi oiba apunba mifamna All Manipur Excavator local truck people owners and workers association kobalup ama semkhrai tongan ba warep ahum su lokrai Miss Manipur Queen lising ani taramapan ge ani suba audition maitram da leiba yaol ge office da mai pak na panthokre Backyard Poultry Development Scheme gi makhada ching amasung tamdagi khangalaba beneficiary lising amaga chani yankhai da yanau sing athuba matamda yentholagani haina veterinary director Ait Chawbana thajaba pikre Greater Imphal manungda OBC maitai pangal meheroi nupa masa sing ge hostel ama sabiyo haina amsona lenga ki pungning singsilakle Imphal East District Fogduna Seliva Imphal Iril amadi Kongba Turel gi retaining wall sing chanaba thorang tori Kairau Kendra gi lomi singe oina ising singnaba ahenba pam set pinaba tanare haina United Development Committee Kairau Kendra gi maikai dagi phongdorokle July 19 dagi hogduna nomin ini chumna Jordan gi amamda pangthokadaba tarasuba Junior Asian Taekwondo Championship ta Bharat gi muhut sinduna saruk yana bidamak Assam gi hozai dagi Yuremba Mukul Singha khalakle Human Rights Defender U Nobokesor amadi mangsa tabam sobita gi amata poksabi masano pi thoibida nongmai kapchin duna attack torambagi thongbo handicap rehabilitation organization na akan mamongda yanide bokongdorokle Sadong village ki phongdar amasung village sip oiramba di thamnok lamkang gi mongpham hogairaga kugalone na asi bhaksang kukibagi mayokta Lamkang Chiefs Association Chandel na NH102 amadi Chandel lambi da kaukiba matam kaktaba ban komphokre Hogdok asiga mari lenena Tengnoupal Police na fakiba TH Kandring wakal choiraba miyoi ni haina mahaki mapandho TH Wilson na phongdorakli